Ngarang Joujangtek incident hukraba matungda ngasi tang 18 Jun English nganiga kunga taruk sarona pung taramuk tabarom matamda nakalani maktagi lakpa gari mayam kuki singna gari sathandabadagi Joujangtek lanba yakhidri hairi I'm some Shipano doing driving to be by Zapatida. I know what my I handed the bar. The time it was Shipano being a Zarum, but the next ones ago. I can't sometimes Shipano. I handed my noon at the time. Ram to soon make a king tower, Tagan real one. She will not. Ah, cái gì vậy? Tiếng hả? Tiếng làm mặt chứ, chọc con chứ. Làm để cả được. Làm để. Có làm để đi. Làm. Đang ngủ có một cái hậu ý đến rồi. Anh đang nói thế. Oh, Joujangtek. Public way no, na tagang mit na. Paano na sa amin tingay sa amin? Ani anay dan sa amin itong tapos na ayin fagang naman. So ito kami. Kung public may gabay na, ako pati tao, sino rin chungang sino kung tagang rin na. Bin mo. Mới sau tuần tuổi tao tấm nào nữa, mới là thầu ăn rồi cũng chưa. Mấy hai tao nó mấy hai thế, khăn nó còn đấy ta, sẽ biết tiền nào. Gần 5-3 cũng chưa có. Tao gian tuần thế này xem em. Linh gian được. Lâu Lâu tiền tập 4 mấy tuần ta, sáng tuần ta, ý đến xuống này thì tao cái đi thầu ăn cái gì kia, thầu ăn cái gì rồi cái gì nữa, cái gì em say. Biết nữa nè. Gần không gần rất hay thế, xinh đại không? Thì cái nó nói có biết nào? Cái nó public này gọi chính là sao mà? 그리 주의도에 딱 그거에 맨가 만 한당 함지 아노 세겐 그리 하이 CRPF 는 그리 사이공나 간점이나 스코당 그더니 아노 세겐 그리 곡당 되나 노미나 그리 키엄는 벌가 벌런다 앞에 있다 뭐야 Đây thì đây. Cô giang chẳng tăng na hắn đất thì ơi thì tắt mấy chỗ Tại chút rồi. Về hắn đã thâu. Đinh nhiều. Social media site uriba Facebook ta korongan ba khumana thagalak pa post amada AT ge volunteer ohum phabra na hanglakpa du pharibadu matamama singya tamiyada kanbiyu na launa rakhiba miyamgi tengtha khol kya du tarubgini imphal manung di ambulance kum tharai adu tawre thak niknaba matam du da ireibak ifrup ki damak thoklubagi sida ikai ningai leite ba wafam korongam da khumana thanakli miyama kankhre mi khara phakri security force na Manipur gi tuan mafam singna sadakhiba thi humbagi thabak singda laholup singini haiba miyoi khara fagat bangam khibaga loinana moredana masagi laikai digi phaduna pukhiba ma kanmangam khriari Manipur police ki control room gi sirol amana hai sagol sunumita tengnopal district ki more gate number 1 dagi ngamsom baite kobasa yankhairom suraba ma security force na kanmangam khriari kallaba miyoidu more police na konba bi bongjang khundagi ne madi mahak
PSH Kedarni Hana Sinabasina Mark Kundagi Parga Pokiban Hedi, Omaromda, Imphal East District, Ramapur Nahabam Lekai the Levium Amayaun, Imphal East District Mapam Keada, Hand Grenades and Tamzinduna Kian Kangan Tabaks and Satavara Siena Bani Haba Mio Mari, Manipur Police Nata Sigitaragani Pana Fogatpang Creadi. Imphal East District Tuan Mapam Sing the Labor, KCP, PWZ, Active Gather Sing Haba Mio Singaduna. Hazinkraba Zakamari Panmagari Masu Police na Imphal East District ki Ayang Pali area dagi Pangmungam Creadi. Thasiki Taragatreta su KCP PWZ gi active cadre ni haba miuema security force na Moirang police na kon mapam da leiba maki mayum laikai dagi fort kiari. Kaksing district ki tuan mapam sing da leiba KCP MFL gi active cadre sing ni haba mioi marisu ngarang security force ki kangmuna fagat pangam creadi. Pagalaba mioi singadu Kaksing district ki tuan mapam singda miyam lagi nam haduna sen khaiba madi mapam amadagi amada khusukulai sing supply tawbada siena bani haina police na sirol aduna fongdorakli tha siki taraga treta RPF ki active cadre ne haba Imphal East district ki nongda mayale kaida leba miema security force na lamlai police na konba kangla songom sang awang le kaida gi fari haina su police ki pauna makhata na fongdorakli Koki NP Manipur ga CM ga unakhi bada thadau NP na wahang hanglakli MLA how kolat kip gena lusung ba Koki NP Manipur amasung Koki student organization KSO gimhut kangbu amana lambi da laklaga Jun Tarakater Imphal Minister YKM Sanga unakhi batugi matang thadau NP Manipur na wahang singrakli thadau NP Manipur gi Joint General Secretary mangau thadau na kuyek piduna press thadorak pa chirol aman hai separate administration taliba masum Imphal bu Valley of Death haina mingthon piriba masum hingsa gi thabak sing sa thabada maming lairaba Koki singna city sida sangsilakli makoi gi khongtang si Pareni yauna su group singa mari lainaba Koki militant singna naga taruk minungsi khangdana tamthin hat pikhi satharagli ba khongtha si mapung oina deputy chief minister gi office kanana ba loinana sathariba thijenba gi thawa sida ithil pinaba masum asengba mara leiba miyoi singa dubu losin ba yana ba satharakpa khongthani su agreement gi makhar operate toriba militant singna sathariba thong singa du miyam dagi na thairaga thamna ba sangsilakba khongthangni haina lobi hari siol aduna makhatana hai thadau NP Manipurna singkaya gi mamang dagi hingsa sathabada halengdraba Koki group singa khatnabasu hoba furup singna target torakpa duga masana victim ama malanana ba thausil sathaba punamna khangnara ba phamni India lengana Koki thiamna ba satharakpa thausil kya sida lamdam asigi miyoi kya gi punsi pikhamna khre amasum lamdam asigi ingtapa masum tangdu laita ba sauna singna duna lakli sathariba thawung singa sida sienari ba singlenga na phaba ngamdaba si yamna sectioningai oiri Me tarahumdoida kotlena amasung kojingi Koki singna namna khundaba mafamda sathakiba imbusta thado pastor ohum laikidaba thaudo aduga mari lenana hauzik phawbada miyoi amat fogatpa laithri nagagi miyoi taruk phakraga hatkibagi thaudo aduda sienaba sing masak khangkhre amasum makhoigi khut nupi sing phajinduna thamlingaida miyoi bigi sadong makhoigi nupi singda pijakhi haina maral sirakpu wapam lairiba aduga mari lenana hauzik phawbada thaba amata lokhatna lairi hainasu pawmana makhatana phongdorakli